Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau Mukhyamantri Nongthombam Biren na hairi mathang thadagi hauduna pangthokadoriba inauguration month manungda lupa koti 1,000 henbagi project kaya sangagani kharagina jatra hungani Bharat Biotech na hairi COVID-19 gi natonda hapnaba vaccine Incovac January gi 3 suba chayol adwaidagi miyamda phanghanba hauragani Kendra gi Griha Mantri Amit Shah ngasi New Delhi da pangthokadaba Union Territory singi mifamda saruk yagani amasung Jammuda Security Force ka khuthoknabagi thaudokta terrorist mari sire Mukhyamantri Nongthombam Biren na hairi mathang thadagi hauduna pangthokadoriba inauguration month manungda lupa koti 1,000 henbagi project kaya sangagani kharagina jatra hungani Imphal da leba Mukhyamantri gi secretariat mahangna sabapati oiduna pangthokiba mifam amana project sing asi sangaba amasung jatra hunnabagi damak raija sida lakadaba lusingba singi khongchat ka mari lenana sem sagadaba singi matangda khanaraba matungda social media da thakatpa warol amada Mukhyamantri na wafam asi khanghalakpani mifam aduda mantri sing amadi makok thongba official sing saruk yakhi Bharat Biotech na hairi COVID-19 gi natonda hapnaba vaccine Incovac asi January gi 3 suba chayol adwaidagi miyamda phanghanba hauragani Hyderabad ta leba company asin hai vaccine asigi mamal lanai kaithelda lupa 9 pigani aduga sarkar gi oina lupa 315 pigani Bharat Biotech na saba Incovac vaccine asi malem gi oina ihan hanba natonda happa yaba vaccine ne vaccine asi sahi 19 gi mathakta leba miyoi singda booster dose oina sijnabasu yagani hairi Incovac asi Bharat Biotech na America gi Washington University ga punna honamina duna puthokpani Sahi asida Bharat TB na nabagi sangsa da 19 hanthakhi Kendra gi Haksel Mantri Dr. Mansukh Mandavia na hai English ngani kun manga phabugi manungda Bharat gi TB laina pungut muthanaba sarkar na akan bathabak laukhatli TB laina muthanaba khongjangda saruk yaba oina Indian Oil Corporation na Central TB Division amasung Uttar Pradesh amadi Chhattisgarh Raija singa MOU sahi taunaduna khongjang asida mateng pangli Leibag asigi achauba raija singi manungda Uttar Pradesh amasung Chhattisgarh na TB na naba migi masing khwaidagi yamna lei Kerala da aina thingkraba Popular Front of India PFI gi lusingba sing fanaba pandamda National Investigation Agency na paksana thiba humbagi thabak chathakre ngasi ayuk anganbadagi hauna raija sigi tongan-tongan ba mafam yangkhairomda thiba humbagi thabak adu chathari PFI gi lusingba singna lub asi nowna ming onthoktuna amuk punsinaba honare haiba pau phangbadagi thiba humbagi thabak adu chathakibani raija sigi Ernakulam Tiruvananthapuram Malappuram Alappuzha Kozhikode ki mafam singda thiba humbagi thabak haujikana chathari Kerala dagi haudokhiba aduga leibak asigi tongan-tongan ba mafam singda sandokhiba lub asi Kendra Sarkar na sahi sigi September thadagi aina yadaba lupni haina lauthokibani Med Department hairi awang Bharat ki mafam singda lakliba thangja numitagi hauna ka hena ingbagi phibam mayoknaraba yai adumoinamak Delhi Haryana amasung Punjab yauna awang Bharat ki mafam sing ngasidagi ingbagi phibam khara phaгаtkani hairi Akashbani ge wari sanabada Med Department ki senior scientist RK Jenamani na hai Nongsublongdagi lakpa ahongbana maram oiduna ingbagi phibam asi khara phagalakadabani adubu lakliba thangja numitagi nauna amuk hairiba mafam sing asida ka hena ingbagi phibam mayoknagani tabiriba pawse Akashbani Imphal dagini Kendra gi Griha Mantri Amit Shah ngasi New Delhi da pangthokadaba Union Territory singi mifamda saruk yagani Union Territory sing Delhi Chandigarh Andaman and Nicobar Puducherry Ladakh amasung Kashmir gi uparajyapal sing amasung Administrator sing na mifam asida saruk yagani Sri Amit Shah na atopa thawram amada Border Security Force BSF app amasung BSF manual sing haudokani Griha Mantri Amit Shah na sabapati oiduna New Delhi da pangthokpa awang bathaki mifam amana Union Territory Jammu Kashmir gi security amasung chawkhatharangi thabak singi matangda hanna yengsinkhre mifam aduda Jammu Kashmir da terrorism gi thabak thoram sing singthaninga oina laksinba ngamnaba thausil thorang amadi darkar laiba thabak sing paikhanabagi matangda sukhanakhi Union Territory aduda paikhaliba chawkhatharangi thabak sing apiba matamgi manungda loisinaba wafam kayasu mifam aduna khanakhi Khunai gi miyoi kanglu khudimukki mafamda sarkarna paikhaliba tongan-tongan ba scheme singi kanaba sada sama mapung phana phanghanba ngamnaba thabak lokhanaba su Sri Shahna official singda khanganki
ꯃꯤꯐꯝ ꯑꯗꯨꯗ ꯖꯝꯃꯨ ꯀꯥꯁꯃꯤꯔꯒꯤ ꯎꯄꯔꯥꯖ꯭ꯌꯄꯥꯜ ꯃꯅꯣꯖ ꯁꯤꯟꯍꯥ, ꯀꯦꯟꯗ꯭ꯔꯒꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ, ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣꯒꯤ ꯗꯤꯔꯦꯛꯇꯔ, ꯔꯣꯒꯤ ꯆꯤꯞ ꯑꯃꯁꯨꯡ ꯑꯇꯩ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ꯫ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯁꯕꯨ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖ ꯇꯧꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯁꯔꯀꯥꯔꯅ ꯑꯃꯨꯛ ꯍꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒ ꯑꯈꯟꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗ ꯔꯦꯜꯋꯦꯁ ꯃꯟꯇ꯭ꯔꯤ ꯑꯁ꯭ꯋꯅꯤ ꯕꯩꯁꯅꯣꯅ ꯍꯥꯏ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯄꯦꯁꯦꯟꯖꯔꯁꯤꯡꯗ ꯁꯔꯀꯥꯔꯅ 50% ꯀꯟꯁꯦꯁꯟ ꯄꯤꯔꯤꯕ ꯑꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯁꯤꯡꯅ ꯃꯁꯤꯒ ꯃꯥꯟꯅꯅ ꯊꯕꯛ ꯇꯧꯕ ꯈꯛ ꯉꯝꯂꯣꯏ꯫ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯑꯍꯃꯗꯥꯕꯥꯗ ꯃꯨꯝꯕꯥꯏ ꯕꯨꯂꯦꯠ ꯇ꯭ꯔꯦꯟ ꯄ꯭ꯔꯣꯖꯦꯛꯀꯤ ꯊꯕꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯄꯥꯏꯈꯠꯂꯤ꯫ ꯄꯤꯂꯔ, ꯗꯤꯄꯣꯠ, ꯁ꯭ꯇꯦꯁꯟ ꯑꯃꯁꯨꯡ ꯊꯣꯡꯁꯤꯡ ꯁꯥꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯁꯕꯨ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯐꯪꯕ ꯃꯆꯥꯛꯁꯤꯡ ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯌꯥꯔꯤꯕ ꯃꯈꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯪꯕ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯊꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯕꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯗꯥꯛꯇꯔ ꯑꯦꯁ ꯖयशंकरꯒꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯁꯥꯏꯄ꯭ꯔꯁ ꯑꯃꯁꯨꯡ ꯑꯣꯁꯇ꯭ꯔꯤꯌꯥ ꯈꯣꯡꯆꯠ ꯉꯁꯤꯗꯒꯤ ꯍꯧꯔꯦ꯫ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏ ꯁꯥꯏꯄ꯭ꯔꯁꯀꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯈꯣꯡꯆꯠꯇ ꯗꯥꯛꯇꯔ ꯖयशंकरꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯑꯥꯏꯑꯣꯅꯤꯁ ꯀꯣꯁꯣꯂꯤꯁ ꯑꯃꯁꯨꯡ ꯍꯥꯎꯁ ꯑꯣꯐ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯅꯤꯇꯥ ꯗꯦꯃꯤꯇ꯭ꯔꯤꯌꯣꯒꯁꯨ ꯎꯅꯒꯅꯤ꯫ ꯃꯍꯥꯛꯅ ꯁꯥꯏꯄ꯭ꯔꯁꯀꯤ ꯀꯔꯕꯥꯔꯋꯥꯂꯥ ꯑꯃꯁꯨꯡ ꯏꯟꯚꯦꯁꯇꯔꯁꯤꯡꯗꯁꯨ ꯋꯥ ꯉꯥꯡꯒꯅꯤ꯫ ꯑꯣꯁꯇ꯭ꯔꯤꯌꯥꯗ ꯗꯥꯛꯇꯔ ꯖयशंकरꯅ ꯌꯨꯔꯣꯄꯤꯌꯟ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯐꯦꯗꯔꯦꯜ ꯃꯤꯅꯤꯁꯇꯔ ꯑꯂꯦꯛꯖꯦꯟꯗꯔ ꯁꯦꯂꯦꯟꯕꯔꯒꯀ ꯎꯅꯒꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 18 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯄ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯟꯇ꯭ꯔꯤꯅ ꯑꯣꯁꯇ꯭ꯔꯤꯌꯥꯒꯤ ꯆꯥꯟꯁꯦꯂꯔ ꯀꯥꯔꯜ ꯅꯦꯍꯥꯃꯔ, ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯇꯣꯃꯤꯛ ꯏꯅꯔꯖꯤ ꯑꯦꯖꯦꯟꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯔꯥꯐꯦꯜ ꯃꯥꯔꯤꯌꯥꯅꯣ ꯒ꯭ꯔꯣꯁꯤꯁꯀꯁꯨ ꯎꯅꯒꯅꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯕ ꯚꯥꯔꯠꯃꯆꯥꯁꯤꯡꯒꯁꯨ ꯗꯥꯛꯇꯔ ꯖयशंकरꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ꯫ ꯖꯝꯃꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯇꯦꯔꯣꯔꯤꯁꯠ 3 ꯁꯤꯔꯦ꯫ ꯕꯩꯁꯅꯣ ꯗꯦꯕꯤꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝ ꯌꯥꯎꯅ ꯑꯇꯩ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯁꯤꯡꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯀꯟꯈꯠꯈ꯭ꯔꯦ꯫ ꯑꯦꯗꯤꯖꯤꯄꯤ ꯃꯨꯀꯦꯁ ꯁꯤꯡꯅ ꯍꯥꯏ ꯁ꯭ꯔꯤꯅꯒꯔ ꯇꯝꯅ ꯂꯥꯛꯄ ꯇ꯭ꯔꯛ ꯑꯃ ꯖꯝꯃꯨ ꯀꯥꯁꯃꯤꯔ ꯄꯨꯂꯤꯁꯅ ꯁꯤꯔꯗꯥ ꯊꯣꯡ ꯃꯅꯥꯛꯇ ꯈꯥꯝꯂꯨꯕꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯥꯇ꯭ꯔꯥꯒꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁꯄꯤ ꯑꯃꯤꯠ ꯕꯥꯟꯁꯤꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯗ ꯍꯥꯏ ꯀꯥꯇ꯭ꯔꯥꯗ ꯂꯩꯕ ꯕꯩꯁꯅꯣ ꯗꯦꯕꯤ ꯂꯥꯏꯁꯪꯒꯤ ꯕꯦꯁ ꯀꯦꯝꯞꯇ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯊꯝꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯀꯟꯈꯠꯂꯦ꯫ ꯂꯝꯕꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯦꯛꯁꯤꯟꯅ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯗ ꯏꯪꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ 62 ꯁꯨꯔꯦ꯫ ꯀꯥꯎꯟꯇꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯥꯔꯛ ꯄꯣꯂꯣꯟꯀꯔꯁꯅ ꯍꯥꯏ ꯁꯤꯇꯤ ꯑꯣꯐ ꯕꯐꯦꯂꯣ ꯌꯥꯎꯅ ꯏꯔꯤ ꯀꯥꯎꯟꯇꯤꯗ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯕꯗ 53 ꯁꯨꯔꯦ꯫ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯂꯤ꯫ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗꯒꯤ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯚꯔꯃꯣꯟꯠ, ꯑꯣꯍꯤꯌꯣ, ꯃꯤꯁꯧꯔꯤ, ꯋꯤꯁꯀꯣꯟꯁꯤꯟ, ꯀꯦꯟꯁꯥꯁ ꯑꯃꯁꯨꯡ ꯀꯣꯂꯣꯔꯥꯗꯣ ꯌꯥꯎꯅ ꯌꯨꯑꯦꯁꯀꯤ ꯃꯐꯝ ꯀꯌꯥꯗꯒꯤꯅꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯔꯥꯁꯇ꯭ꯔꯄꯇꯤ ꯖꯣ ꯕꯥꯏꯗꯦꯟꯅ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯅ꯭ꯌꯨ ꯌꯣꯔꯛ ꯁ꯭ꯇꯦꯠꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯌꯨꯝꯂꯣꯟꯅꯔꯤꯕ ꯅ꯭ꯌꯨ ꯖꯔꯁꯤꯅꯁꯨ ꯏꯃꯔꯖꯦꯟꯁꯤꯒꯤ ꯁꯔꯚꯤꯁꯁꯤꯡ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯃꯈꯥ ꯇꯥꯅ ꯄꯤꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯅ ꯆꯥꯏꯅꯥꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯇ꯭ꯔꯦꯀꯤꯡ, ꯁꯔꯚꯤꯂꯦꯟꯁ ꯑꯃꯁꯨꯡ PCR ꯇꯦꯁꯇꯤꯡ ꯌꯥꯎꯅ ꯀꯣꯚꯤꯗꯇꯒꯤ ꯉꯥꯛꯊꯣꯛꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄ ꯍꯧꯅꯈ꯭ꯔꯦ꯫ ꯊꯧꯔꯥꯡ ꯑꯁꯤ ꯆꯥꯏꯅꯥꯅ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯀꯣꯚꯤꯗ-19ꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯀꯣꯝꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯏꯈꯠꯂꯛꯄꯅꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯖꯣ ꯕꯥꯏꯗꯦꯟ ꯁꯔꯀꯥꯔꯅ ꯉꯔꯥꯡꯗꯒꯤ ꯆꯥꯏꯅꯥꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯃꯊꯪ ꯆꯌꯣꯜꯗꯒꯤ ꯀꯣꯚꯤꯗ-19 ꯅꯦꯒꯦꯇꯤꯚ ꯑꯣꯏ ꯍꯥꯏꯕꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯑꯦꯁ ꯁꯦꯟꯇꯔ ꯐꯣꯔ ꯗꯤꯖꯤꯖ ꯀꯟꯇ꯭ꯔꯣꯜ ꯑꯦꯟড ꯄ꯭ꯔꯤꯚꯦꯟꯁꯟꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯖꯅꯨꯋꯥꯔꯤ 5ꯗꯒꯤ ꯍꯧꯅ ꯆꯥꯏꯅꯥꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗ-19 ꯅꯦꯒꯦꯇꯤꯚ ꯑꯣꯏ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯄꯨꯊꯣꯛꯀꯗꯕꯅꯤ꯫ ꯃꯂꯦꯁꯤꯌꯥ ꯑꯃꯁꯨꯡ ꯇꯥꯏꯋꯥꯟꯗꯁꯨ ꯆꯥꯏꯅꯥꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯆꯦꯛꯁꯤꯟꯅ ꯆꯦꯛ ꯇꯧꯅꯕ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯚꯥꯔꯠꯅꯁꯨ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁ ꯌꯥꯝꯅ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏꯔꯤ ꯃꯊꯪ ꯊꯥꯗꯒꯤ ꯍꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯅꯣꯒ꯭ꯔꯦꯁꯟ ꯃꯟꯊ ꯃꯅꯨꯡꯗ ꯂꯨꯄꯥ ꯀꯣꯇꯤ 1,000 ꯍꯦꯟꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯁꯪꯒꯥꯒꯅꯤ, ꯈꯔꯒꯤꯅ ꯖꯇ꯭ꯔꯥ ꯍꯨꯟꯒꯅꯤ꯫ ꯚꯥꯔꯠ ꯕꯥꯏꯑꯣꯇꯦꯛꯅ ꯍꯥꯏꯔꯤ ꯀꯣꯚꯤꯗ-19ꯒꯤ ꯅꯥꯇꯣꯟꯗ ꯍꯥꯞꯅꯕ ꯚꯦꯛꯁꯤꯟ ꯏꯟꯀꯣꯚꯦꯛ ꯖꯅꯨꯋꯥꯔꯤꯒꯤ 4ꯁꯨꯕ ꯆꯌꯣꯜ ꯑꯗꯨꯋꯥꯏꯗꯒꯤ ꯃꯤꯌꯥꯝꯗ ꯐꯪꯍꯟꯕ ꯍꯧꯔꯒꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯑꯃꯁꯨꯡ ꯖꯝꯃꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯇꯦꯔꯣꯔꯤꯁꯠ 3 ꯁꯤꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫